ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯅꯧꯕ ꯒꯕꯔꯅꯔ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇꯒꯤ ꯑꯅꯧꯕ ꯍꯥꯞꯄꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯔꯒ ꯃꯉꯣꯟꯗ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯅꯦ ꯑꯅꯧꯕ ꯒꯕꯔꯅꯔ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯄꯣꯂꯣꯟ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯄꯣꯂꯣꯟ ꯇꯧꯕꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯖꯔꯤꯁꯦ ꯎꯅꯔꯨꯕꯗ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯋꯥꯕꯗ ꯈꯝ ꯊꯦꯡꯉꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ कमाई तौरगा थूना शांति हंजलकनबा पीस एंड नॉर्मेंसी लाकनबसे मानसु अखोइदा करी तौबा यागनी करी तौरगा अखोइ गवर्नमेंट अखोइगे ओपोजिशन साइड तगी दे हाइबे तारे अखोइना पीबा याबा कंस्ट्रक्टिव सजेशन इज फॉर लो कंस्ट्रक्टिव सजेशन अखोइ तौबा याबा तुम पीजरमे मौनसु पीरमे अखोइ हेक मतेंग पांगबा याबा कोइ साइड तगी दुम पांगजगनी अदुना कोई मणिपुर से कमाई तौरगा शांति लाकनबा लंबी हाइबे तारे अखोइना सजेशन तौबा याबा माना हंगकपा अखोइना सी तौरगदी हाइबा अखोइना पीबा याबा सजेशन तौबा याबा कोई तौरमे अदु खतनी अखोइना मयामदा हाइजगदबसे सर ngarangsु अखोइगी आईडीपी में कोलाबदा सुसाइड तौबा लेगे अदु जिकसे निलुकेम दा लेबे सुसाइड तौसे अहम मरी सुगलगा केस में सुसाइड तौबा अहम मरी नते फना यामे अदुसु मंगोंदा कोई राइज तौरमे ngarangsु लाइबक थीबा हाइगद्रा फबा हाइगद्रा मागी लंबीदा ऑन द वे टू चुरचानपुर नेबा रिलीफ कैंप दा ngarangsु लाइबक थीद्रा नुपी मसामा मा मयुमकई पानबा लुहोंबा हाइबा तारे था 5-6 दा ngairi hai अदु सुसाइड तौदना सीबसे मसीगुम्बसे इंडिया दा पंगथोक थोअमोयना कोइसो हाइबा याबंखै मंगोंदा हाइरमे मसी यामना लाइक थीबनी हाइद्राबा सिपुना मक्सिंगसि मखा ताना हेना थोकसलक्त्रिङैदा करमहाइ तौरगा थुना अखोइ शांति नॉर्मेंसी हंजलक्नबसे नॉर्मेंसी हंजलक्पा हाइबसि चुमनगी नोंमै कापा खरा लेखनबा खोटनबा वान नत्तना रिलीफ कैंपदा लैरिबा मयामसिंगसे मसी मोहoi मसा मसागी मरमदम हाना लेजबा मफम मणिपुरी मनुंगा हाइबा तारे मदुदैदा मोई करम मतमदा थुना हंजल हंबिउसि प्रेस की सिनाव मयाम उनबदसु अदुम हाइबिरंगनेबा अदो मोइना लेजरबा मफमदा हंजलबा मतमदा शांति नॉर्मेंसी लाए हाइबसि सुमाइना मणिपुरी प्रजासिंगना हाजा नै लौनै हाइ याउना कोइ प्राइस तौ गवर्नमेंट में के एक्सपीरियंस की तारीफ पे काम में हम कुछ प्रॉब्लम हो काम में कर दिया मागी लापदा ngairibnina akoina suggestion tauba akoi haiba akoi president na akoi honorable mp na haiba mayam punamakto ma fajana patient hearing haiba tare targa suggestion mayam do ma su tauga thambi hawi adu masigi mayam se akoi thamo koi no thona na ba odo ko yabang gai haiba tare odo ko yabang gai adu matamda da शांति लाकनबसे कोई मैम कोना मिनिसी हाइला मासु हायो ओके मयामसु खंबिरे कोइसे अनौबा गवर्नर मिनिस्टर ऑफ होम अफेयर्स के अनौबा हापकनी कोइगी पार्टी की साइड तगी तौरगा मंगोंदा अनौबा सही लापने अनौबा गवर्नर लापा हाइबसे मसी मंगोंदा कोइ पोलोन तौबनी मंगोंदा पोलोन तौबगे इरोइनना कोइ प्रेस मिट्सु नते कोइ हजिक तौजरिसे उनरुबदा मणिपुर से यामना साना कोइ मणिपुरी प्रजासिंसि वाबदा खम थेंगे लोइरे अदुना हजिक तौरिबा चही 2 फारकदरबा मणिपुरगी क्राइसिस मणिपुरगी प्रॉब्लम से कमाई तौरगा थूना शांति हंजलकनबा पीस एंड नॉर्मेंसी लाकनबसे मानसु अखोइदा करी तौबा यागनी करी तौरगा अखोइ गवर्नमेंट अखोइगे ओपोजिशन साइड तगी दे हाइबे तारे अखोइना पीबा याबा कंस्ट्रक्टिव सजेशन इज फॉर लो कंस्ट्रक्टिव सजेशन अखोइ तौबा याबा तुम पीजरमे मौनसु पीरमे अखोइ हेक मतेंग पांगबा याबा कोइ साइड तगी दुम पांगजगनी अदुना कोई मणिपुर से
ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯂꯥꯛꯅꯅꯕ ꯂꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯖꯦꯁꯟ ꯇꯧꯕ ꯌꯥꯕ ꯃꯥꯅ ꯍꯪꯉꯛꯄ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯒꯗꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄꯤꯕ ꯌꯥꯕ ꯁꯖꯦꯁꯟ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯇꯧꯔꯝꯃꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯁꯤ ꯁꯥꯔ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ IDP ꯑꯃ ꯃꯦꯈꯣꯂꯥꯗ ꯁꯨꯁꯥꯏꯠ ꯇꯧꯕ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯤꯂꯨ ꯀꯦꯝꯞꯇ ꯂꯩꯕ ꯁꯨꯁꯥꯏꯠ ꯇꯧꯁꯦ 3-4 ꯁꯨꯖꯜꯂꯦ ꯑꯍꯨꯝ ꯃꯔꯤ ꯅꯠꯇꯦ ꯐꯅ ꯌꯥꯝꯃꯦ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯝꯃꯦ ꯉꯔꯥꯡꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯣꯟ ꯗ ꯋꯦ ꯇꯨ ꯆꯨꯔꯆꯥꯟꯄꯨꯔꯅꯦꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯉꯔꯥꯡꯁꯨ ꯂꯥꯏꯕꯛ ꯊꯤꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯥ 5-6ꯇ ꯉꯥꯏꯔꯤ ꯍꯥꯏ ꯑꯗꯨ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯕꯁꯦ ꯃꯁꯤꯒꯨꯝꯕꯁꯦ ꯏꯟꯗꯤꯌꯥꯗ ꯄꯥꯡꯊꯣꯛ ꯊꯣꯛꯑꯝꯃꯣꯏꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯕꯈꯩ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯅꯕ ꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯊꯣꯛꯆꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯊꯨꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯒꯣꯔꯃꯦꯟꯁꯤ ꯍꯟꯖꯜꯂꯛꯅꯕꯁꯤ ꯒꯣꯔꯃꯦꯟꯁꯤ ꯍꯟꯖꯜꯂꯛꯄ ꯍꯥꯏꯕꯁꯤ ꯆꯨꯝꯅꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯔ ꯂꯦꯞꯅꯕ ꯈꯣꯠꯅꯕ ꯋꯥ ꯅꯠꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯍꯥꯟꯅ ꯂꯩꯖꯕ ꯃꯐꯝ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯩꯗ ꯃꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯊꯨꯅ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯁꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯒꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯂꯩꯖꯔꯝꯕ ꯃꯐꯝꯗ ꯍꯟꯖꯜꯂꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯒꯣꯔꯃꯦꯟꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡꯅ ꯊꯥꯖꯅꯩ ꯑꯗꯨ ꯂꯧꯅꯩ ꯍꯥꯏꯕꯁꯤ ꯁꯤ ꯌꯥꯎꯅ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯥꯏꯖ ꯇꯧꯔꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯁꯨꯔꯦꯟꯁ ꯄꯤꯇꯥꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯥꯎ ꯇꯝꯕꯗ ꯀꯔꯝꯅ ꯇꯝꯕꯤꯕ ꯌꯥꯏ ꯃꯥꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯖꯦꯁꯟ ꯇꯧꯕ ꯑꯩꯈꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MPꯅ ꯍꯥꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯥ ꯐꯖꯅ ꯄꯦꯁꯦꯟ ꯍꯤꯌꯥꯔꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯔꯒ ꯁꯖꯦꯁꯟ ꯃꯌꯥꯝꯗꯣ ꯃꯥꯁꯨ ꯅꯣꯠ ꯇꯧꯔꯒ ꯊꯝꯕꯤꯍꯧꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯅꯕ ꯑꯣꯟꯊꯣꯛꯄ ꯌꯥꯕꯈꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯟꯊꯣꯛꯄ ꯌꯥꯕꯈꯩ ꯑꯗꯨꯒꯤ ꯃꯇꯝꯗ